Hi guys, welcome back to my channel. Mayam yaksang lakpata ya proposal pizeri mayam enjoy tawbiu. To kitang section na di tawbiu jek laina si loi dribanina kitang section enjoy tawbiu. Ngasi mayam yengbiba pupus folktale gi yung on bahai ba series adugi ani suba episode ki dubbing adu tawjege marup ani amadi ningthaugi konjel aina dubbing tawjabani mayam yung tamnesi. Itaw aini taw da pihi ba sana khudobado aingonda pibiro. Kari wanoda itaw. Ay ni itaw ginupida piram labani. Itaw, sana khudobado aina wana tanjaba iralni. Itaw na iginupida sana khudobado gi mahutta mamal karisu yaudraba nunga ma piram liba karigino. Es itaw ni itaw ginupida mukta phajana hangkhoda. Ay na mawnda piram labani ne. Itaw, hanjin na chin thiba gi thabakto toklo. Itaw na iginupida piram liba do sana khudobado natti. Mamal yaudraba nung macha ama khaktani. Kari no ni itaw. Itaw ginupida chin thibo wanam gani. Itaw gi sana khudobado. Ay ni itaw gi be maduda sinaram labani. Taribra nupa magi sanagi khudobado mahakki loina bida nangna piramni haibisi chumlabra. Ining thaw. Ay isamak na itaw sige be mada sana khudobado sinajaram bani. Aduga itaw sige nupina piramdi sana khudobado piramdi madugi mahutta mamal yaudraba nunga ma pirammi haiduna ay ngonda iran siribani ne ining thaw. Ining thaw nanay na yum thadokduna mazai be magi manakta laiduna thabak sujarambani. Aina ayug nungthil khaidana thabak shubudo mazai be manak khangbiduna awaman loina sana khudobado aingonda pibibani. Aina di yumda hanba ngamdrabanina aigi itaw sida aigi yumda pibiramu haiduna sinajakibani. Adudi itaw na ingonda khudop pigi haibasi ining thaw gi mamangda praman piba ngamgadra. Namanaba sida nangna sanagi khudop pigi haibagi praman leirabati mayamgi mangda ining thaw aina itaw sida sanagi khudobado piba matamda kanasu hauti kanasu khangauti. Aduni ining thaw kana mata khangau hobasu yaudana aingonda sanagi khudop pigi haiduna git ekta nambasi phatedana. Ining thaw mana hairiba mayam asigi khudam changdam piba ngamdrabanina nanaibu yauhanbiranu. Praman leitrabanina kamdauni. Hare nupa nangna khudam changdam piba ngamlaba matamda ai nakta lao. Natrabadi wayan bichar piba ngamloi he. Nupa sina hairiba se sumlambadi yai. Adubu mana khudam changdam piba ngamdrabanina aishu upai leite. Aigi punsi asibu karino phana kanna ahing nungthil khaidana hotnarabasu lairabagi punsi asi kokpa ngamgani haiba thajadre. Tinaba sanga haibase onthokna lukhreda. Itaw aina lanba ngaktani. Itaw na aigi nupida piramba ado sana khudobado oiramle. Aigi nupina phajana uhodrabajani. Aina kanadabada itaw dusu ayatpa piri. Sini itaw nupi anga mawa mapuroiba chopi haibado maduni tawrise. Phare itaw haukiba nungainadaba mayamdo kauthoknaraga amuk itaw sanarasi. Hoine itaw maduna phaine yeknaba thamaga karibu kanarudoino. Hoine itaw maduna phaine yeknaba thamlaga karibu kanadoino. Aina khudop to itaw gi nupida pidi piram labaneba. Aigi chanu pani itaw. Oh, itaw gi angang asi onthokna nungsikreda. Itaw gi angang asi ay yumda puraga saksara amta amukta saminarukige sakhang maikhang naba oina. Yaye itaw. Aigi chadi itaw gi su ichani. Saminaro. Zat ni mina pangge haina panglabadi upai leite. Phanadum phare asawbo otpa yade. Itaw aina kauraga magi sanagi khudop to kauthohandaba yade. Hai, itaw. Karumdagi nyoy tha thadadana.
ꯀꯨꯏꯗ꯭ꯔꯤꯅꯦ ꯏꯇꯥꯎꯁꯨ ꯎꯈꯤꯗꯕ ꯑꯦ ꯁꯤꯅ ꯀꯅꯥꯒꯤ ꯑꯉꯥꯡꯅꯣ ꯑꯩꯒꯤ ꯏꯃꯥꯟꯅꯕ ꯑꯃꯒꯤ ꯑꯉꯥꯡꯅꯤ ꯆꯥꯛ ꯆꯔꯥ ꯑꯝꯇ ꯆꯥꯃꯤꯟꯅꯔꯨꯈꯤꯒꯦ ꯍꯥꯏꯗꯨꯅ ꯄꯨꯔꯛꯄꯅꯤ ꯑꯗꯣ ꯏꯇꯥꯎ ꯑꯉꯥꯡꯁꯦ ꯏꯇꯥꯎꯒ ꯉꯥꯏꯍꯥꯛꯇꯪ ꯂꯩꯃꯤꯟꯅꯔꯝꯃꯨ ꯑꯩ ꯊꯕꯛ ꯃꯆꯥ ꯑꯃꯇ ꯆꯠꯊꯣꯛꯎꯈꯤꯒꯦ ꯀꯨꯏꯔꯣꯏ ꯉꯥꯏꯍꯥꯛꯇꯪ ꯂꯩꯃꯤꯟꯅꯔꯝꯃꯨ ꯍꯣꯏꯗ ꯊꯅꯝꯃꯨ ꯀꯔꯤꯁꯨ ꯀꯥꯏꯗꯦ ꯏꯆꯥ ꯑꯁꯤꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯗꯨꯅ ꯏꯇꯥꯎ ꯍꯜꯂꯛꯄ ꯀꯣꯛ ꯍꯦꯛ ꯉꯥꯏꯔꯝꯃꯒ ꯂꯣꯏꯔꯦ ꯀꯩꯅꯣ ꯏꯕꯨꯡꯉꯣ ꯅꯪ ꯈꯥꯇꯣꯟ ꯑꯁꯤꯒ ꯉꯥꯏꯍꯥꯛꯇꯪ ꯂꯩꯃꯤꯟꯅꯔꯝꯃꯨꯀꯣ ꯕꯥꯖꯤ ꯊꯨꯅ ꯂꯥꯛꯀꯦ ꯅꯪ ꯃꯐꯝ ꯑꯁꯤꯗ ꯉꯥꯏꯍꯥꯛꯇꯪ ꯂꯩꯔꯝꯃꯨꯀꯣ ꯅꯪꯅ ꯑꯩꯒꯤ ꯃꯇꯦꯡ ꯆꯥꯎꯅ ꯄꯥꯡꯒꯗꯧꯔꯤꯕꯅꯤ ꯀꯔꯤ ꯑꯃꯨꯛ ꯇꯧꯔꯤ ꯏꯇꯥꯎ ꯍꯣꯕꯦ ꯏꯅꯥꯛꯇ ꯆꯦꯜꯂꯛꯂꯤꯕꯁꯤꯅ ꯏꯇꯥꯎ ꯉꯁꯤꯗꯤ ꯌꯥꯝꯅ ꯉꯛꯄ ꯊꯧꯗꯣꯛ ꯑꯃ ꯊꯣꯛꯂꯤ ꯏꯇꯥꯎꯒꯤ ꯏꯆꯥꯅꯨꯄꯥ ꯑꯗꯣ ꯑꯩꯒ ꯆꯥꯛ ꯁꯨꯝ ꯆꯥꯃꯤꯟꯅꯔꯝꯕꯅꯤ ꯑꯗꯨꯒ ꯏꯈꯪ ꯈꯪꯍꯧꯗꯅ ꯌꯣꯡ ꯑꯣꯟꯊꯣꯛꯈ꯭ꯔꯦ ꯑꯗꯒꯤ ꯂꯥꯛꯅ ꯐꯥꯅꯕ ꯌꯥꯗꯕꯗꯒꯤ ꯑꯩꯅ ꯂꯣꯡꯍꯨꯞ ꯑꯃꯅ ꯎꯞꯁꯤꯟꯗꯨꯅ ꯊꯝꯂꯝꯕꯅꯤ ꯏꯇꯥꯎ ꯀꯔꯤ ꯋꯥꯅꯣꯗ ꯏꯇꯥꯎ ꯀꯔꯤꯁꯨ ꯇꯧꯗꯕ ꯑꯩꯒꯤ ꯏꯆꯥ ꯅꯨꯄꯥꯗꯨꯕꯨ ꯌꯣꯡ ꯑꯣꯜꯂꯦ ꯍꯥꯏꯔꯤꯕꯁꯤꯕꯨ ꯇꯥꯕ ꯌꯥꯗꯕ ꯋꯥꯅꯤꯗ ꯏꯇꯥꯎ ꯑꯁꯦꯡꯕꯅꯤꯅꯦ ꯏꯇꯥꯎ ꯊꯥꯖꯗ꯭ꯔꯒ ꯑꯩꯒ ꯌꯨꯝꯗ ꯆꯠꯂꯒ ꯌꯦꯡꯃꯤꯟꯅꯔꯨꯔꯁꯤ ꯏꯇꯥꯎꯒꯤ ꯏꯆꯥꯗꯣ ꯏꯇꯥꯎꯅ ꯑꯩꯉꯣꯟꯗꯒꯤ ꯄꯨꯈꯤꯕꯗ ꯀꯔꯤꯁꯨ ꯇꯧꯈꯤꯗꯕꯅꯤ ꯏꯇꯥꯎꯅ ꯍꯥꯏꯔꯤꯕꯁꯤꯡ ꯑꯗꯨꯅ ꯑꯁꯦꯡꯕ ꯑꯣꯏꯔꯝꯂꯕꯗꯤ ꯄꯨꯝꯅꯃꯛ ꯑꯁꯤꯒꯤ ꯗꯥꯏꯇ ꯏꯇꯥꯎꯅ ꯄꯨꯒꯗꯕꯅꯤ ꯇꯨ ꯏꯇꯥꯎ ꯑꯁꯤꯗ ꯂꯩꯔꯦ ꯏꯇꯥꯎ ꯀꯔꯤꯅꯣ ꯏꯇꯥꯎ ꯅꯪꯅ ꯇꯧꯔꯤꯕꯁꯤꯕꯨ ꯀꯔꯤꯁꯨ ꯈꯪꯖꯗ꯭ꯔꯤꯕ ꯑꯩꯒꯤ ꯏꯆꯥ ꯑꯁꯤꯕు ꯅꯪꯅ ꯌꯣꯡ ꯑꯣꯜꯍꯜꯂꯤꯕ ꯀꯔꯤꯒꯤꯅꯣ ꯏꯇꯥꯎ ꯑꯩꯗꯤ ꯍꯥꯏꯔꯤꯕꯁꯤꯅꯤ ꯏꯇꯥꯎ ꯄꯨꯝꯅꯃꯛ ꯑꯁꯤꯒꯤ ꯗꯥꯏꯇ ꯅꯪꯅ ꯂꯣꯏꯅ ꯄꯨꯒꯗꯕꯅꯤ ꯑꯩꯅ ꯀꯩꯗꯧꯕꯒꯤ ꯗꯥꯏꯇ ꯇꯧꯒꯗꯧꯔꯤꯕꯅꯣ ꯏꯇꯥꯎ ꯏꯇꯥꯎꯒꯤ ꯏꯆꯥꯅꯨꯄꯥꯁꯤ ꯑꯩꯅ ꯌꯣꯡ ꯑꯣꯜꯍꯟꯕ ꯅꯠꯇꯦ ꯃꯥ ꯃꯊꯟꯇ ꯌꯣꯡ ꯑꯣꯟꯖꯈꯤꯕꯅꯤꯅꯦ ꯏꯇꯥꯎꯅ ꯑꯩꯉꯣꯟꯗ ꯇꯥꯏꯅꯕꯤꯔꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯐꯔꯦ ꯑꯗꯨꯗꯤ ꯍꯧꯖꯤꯛꯃꯛ ꯑꯩꯈꯣꯏꯅꯤ ꯏꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯋꯥꯌꯦꯜꯍꯟꯒꯅꯤ ꯅꯈꯣꯏ ꯑꯅꯤ ꯑꯃꯨꯛ ꯂꯥꯛꯂꯕꯔꯥ ꯀꯔꯤ ꯋꯥꯐꯝ ꯂꯩꯔꯦ ꯍꯥꯏꯌꯨ ꯇꯥꯁꯤ ꯏꯅꯤꯡꯊꯧ ꯑꯩꯒꯤ ꯀꯔꯤꯁꯨ ꯈꯪꯖꯗ꯭ꯔꯤꯕ ꯏꯆꯥꯗꯨ ꯃꯥꯅ ꯆꯥꯛ ꯆꯔꯥ ꯑꯃ ꯆꯥꯃꯤꯟꯅꯔꯨꯅꯤ ꯍꯥꯏꯅ ꯄꯨꯈ꯭ꯔꯒ ꯌꯣꯡ ꯑꯣꯜꯍꯟꯗꯨꯅ ꯂꯣꯡꯍꯨꯞ ꯑꯃꯅ ꯎꯞꯇꯨꯅ ꯊꯝꯕꯤꯔꯤꯕꯅꯤꯅꯦ ꯏꯅꯤꯡꯊꯧ ꯑꯩꯅ ꯑꯩꯒꯤ ꯏꯆꯥꯗꯨ ꯃꯤ ꯑꯃꯨꯛ ꯍꯟꯅ ꯑꯣꯜꯍꯜꯂꯨ ꯍꯥꯏꯕꯗ ꯃꯥꯅ ꯇꯥꯕꯤꯗ꯭ꯔꯤꯕꯅꯤꯅꯦ ꯏꯅꯤꯡꯊꯧ ꯃꯥꯅ ꯍꯥꯏꯔꯤꯕꯁꯤ ꯑꯔꯥꯟꯕ ꯉꯥꯛꯇꯅꯤ ꯑꯩꯅ ꯃꯥꯒꯤ ꯑꯉꯥꯡ ꯑꯗꯨꯕꯨ ꯌꯣꯡ ꯑꯣꯜꯍꯟꯈꯤꯕ ꯂꯩꯇꯦ ꯑꯉꯥꯡ ꯑꯗꯣ ꯃꯊꯟꯇ ꯌꯣꯡ ꯑꯣꯟꯖꯈꯤꯕꯅꯤ ꯃꯥ ꯃꯁꯥꯅ ꯌꯣꯡ ꯑꯣꯟꯖꯈꯤꯕꯗ ꯑꯩꯅ ꯑꯃꯨꯛ ꯀꯔꯤ ꯍꯥꯏꯔꯨꯗꯣꯏꯅꯣ ꯏꯅꯤꯡꯊꯧ ꯑꯗꯨꯒ ꯑꯉꯥꯡ ꯑꯗꯨꯕꯨ ꯑꯩꯅ ꯌꯣꯡ ꯑꯣꯜꯍꯜꯂꯤ ꯍꯥꯏꯕ ꯑꯁꯤꯒꯤ ꯈꯨꯗꯝ ꯆꯥꯡꯗꯝ ꯄꯤꯕ ꯉꯝꯂꯕꯗꯤ ꯏꯔꯥꯜ ꯑꯁꯦ ꯑꯩ ꯏꯁꯥꯅ ꯌꯥꯖꯒꯦ ꯃꯥꯅ ꯅꯪꯒꯤ ꯅꯆꯥ ꯑꯗꯨꯕꯨ ꯌꯣꯡ ꯑꯣꯜꯍꯟꯈꯤ ꯍꯥꯏꯕꯒꯤ ꯈꯨꯗꯝ ꯆꯥꯡꯗꯝ ꯂꯩꯕ꯭ꯔꯥ ꯈꯨꯗꯝ ꯆꯥꯡꯗꯝ ꯂꯩꯔꯕꯗꯤ ꯑꯩꯉꯣꯟꯗ ꯎꯠꯂꯨ ꯈꯨꯗꯝ ꯆꯥꯡꯗꯝ ꯂꯩꯇꯅ ꯄꯪꯍꯥꯏ ꯍꯥꯏꯕꯗꯤ ꯌꯥꯗꯦꯍꯦ ꯅꯨꯄꯥ ꯏꯅꯤꯡꯊꯧ ꯃꯗꯨꯒꯤ ꯈꯨꯗꯝ ꯆꯥꯡꯗꯝ ꯑꯗꯨꯗꯤ ꯅꯅꯥꯏꯅ ꯎꯠꯄ ꯉꯝꯖꯗ꯭ꯔꯦ ꯋꯥꯔꯧꯕꯤꯅꯨ ꯏꯅꯤꯡꯊꯧ ꯑꯩꯒꯤ ꯁꯅꯥꯒꯤ ꯈꯨꯗꯣꯞ ꯑꯗꯣ ꯃꯍꯥꯛꯅ ꯂꯧꯏ ꯍꯥꯏꯕꯒꯤ ꯈꯨꯗꯝ ꯆꯥꯡꯗꯝ ꯄꯤꯕ ꯉꯝꯗꯕꯗꯒꯤ ꯃꯥꯒꯤ ꯑꯗꯨꯝ ꯑꯣꯏꯈ꯭ꯔꯕꯅꯤ ꯃꯁꯤꯒ ꯆꯞ ꯃꯥꯟꯅꯅ ꯃꯍꯥꯛꯀꯤ ꯑꯉꯥꯡ ꯑꯗꯣ ꯑꯩꯅ ꯌꯣꯡ ꯑꯣꯜꯍꯟꯈꯤ ꯍꯥꯏꯕꯒꯤ ꯈꯨꯗꯝ ꯆꯥꯡꯗꯝ ꯄꯤꯕ ꯉꯝꯗ꯭ꯔꯕꯅꯤꯅ ꯃꯍꯥꯛ ꯌꯣꯡ ꯑꯣꯏꯅ ꯑꯗꯨꯝ ꯂꯩꯈ꯭ꯔꯁꯅꯨ ꯑꯩ ꯄꯨꯝꯅꯃꯛ ꯚꯥꯞ ꯇꯥꯔꯦ ꯄꯨꯝꯅꯃꯛ ꯑꯁꯦ ꯃꯥꯅ ꯅꯪꯒꯤ ꯈꯨꯗꯣꯞ ꯑꯗꯨꯕꯨ ꯂꯧꯅꯝ ꯇꯧꯗꯨꯅ ꯂꯧꯒꯦ ꯈꯜꯂꯨꯕꯒꯤ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯅꯤ ꯈꯨꯗꯣꯞ ꯑꯗꯣ ꯅꯪꯅ ꯂꯧꯅꯝ ꯇꯧꯗꯨꯅ ꯂꯧꯈꯤ ꯍꯥꯏꯕꯁꯤ ꯍꯧꯖꯤꯛꯇꯤ ꯑꯩ ꯈꯪꯂꯦ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯅꯪ ꯅꯨꯄꯥ ꯑꯁꯤꯗ ꯈꯨꯗꯣꯞ ꯑꯗꯨ ꯄꯤꯊꯣꯛꯈ꯭ꯔꯣ ꯆꯠꯂꯣ ꯅꯨꯄꯥ ꯑꯁꯤ ꯂꯧꯁꯤꯡ ꯂꯩꯈ꯭ꯔꯦꯗ ꯃꯥꯅ ꯑꯩꯕꯨꯁꯨ ꯄꯔꯥ ꯑꯆꯧꯕ ꯑꯃ ꯇꯝꯕꯤꯔꯝꯂꯦ ꯏꯇꯥꯎꯒꯤ ꯏꯆꯥꯅꯨꯄꯥ ꯑꯗꯣ ꯌꯣꯡ ꯑꯣꯟꯗꯦ ꯑꯩꯅ ꯏꯇꯥꯎꯕꯨ ꯋꯥꯈꯜ ꯇꯥꯍꯟꯒꯦ ꯈꯟꯕꯗꯒꯤ ꯑꯩꯅ ꯁꯤꯟꯈꯤꯕꯅꯤ ꯏꯕꯨꯡꯉꯣ ꯂꯥꯛꯑꯣ ꯏꯕꯨꯡꯉꯣ ꯏꯄꯥ ꯂꯥꯛꯂꯦ ꯂꯥꯛꯑꯣ ꯑꯩꯗꯤ ꯑꯣꯟꯊꯣꯛꯅ ꯄꯨꯛꯅꯤꯡ ꯋꯥꯔꯨꯔꯦꯗꯅ ꯏꯇꯥꯎ ꯑꯩꯅ ꯂꯧꯅꯝ ꯇꯧꯗꯨꯅ ꯏꯇꯥꯎꯅ ꯋꯥꯅ ꯇꯥꯟꯖꯕ ꯏꯇꯥꯎꯒꯤ ꯏꯔꯜ ꯑꯗꯨꯕꯨ ꯑꯩꯅ ꯃꯠꯀꯦ ꯈꯜꯂꯨꯔꯦ ꯑꯩ ꯌꯥꯝꯅ ꯂꯥꯟꯈ꯭ꯔꯦ ꯂꯣꯏꯔꯦ ꯃꯌꯥꯝ ꯃꯁꯤ ꯏꯄꯤꯁꯣꯗ ꯑꯁꯤꯒꯤ ꯂꯣꯏꯔꯦ ꯁꯤꯔꯤꯁ ꯑꯁꯤꯁꯨ ꯂꯣꯏꯁꯤꯟꯖꯔꯦ
ꯃꯊꯪꯒꯤ ꯁꯦꯔꯤꯁꯇ ꯑꯩꯈꯣꯏ ꯕꯣꯀꯥ ꯔꯣꯀꯥ ꯑꯩꯈꯣꯏꯒꯤ ꯍꯤꯡꯆꯥꯕꯒꯤ ꯋꯥꯔꯤ ꯑꯗꯨ ꯃꯌꯥꯝꯅ ꯌꯥꯝꯅ ꯄꯥꯝꯅ ꯌꯦꯡꯅꯈꯤ ꯀꯃꯦꯟꯗ ꯃꯈꯥ ꯍꯥꯞꯄꯤꯔꯣꯅ ꯑꯗꯨꯝ ꯍꯥꯏ ꯑꯗꯨꯅ ꯑꯗꯨꯒꯤ ꯋꯥꯔꯤ ꯑꯗꯣ ꯑꯩꯈꯣꯏꯅ ꯐꯤꯛꯁꯟ ꯑꯣꯏꯅ ꯃꯈꯥ ꯁꯝꯊꯔꯒ ꯋꯥꯔꯤ ꯑꯃꯨꯛ ꯍꯥꯞꯀꯠꯆꯔꯛꯀꯅꯤ ꯑꯗꯨꯒꯤ ꯃꯌꯥꯝ ꯃꯤꯠꯌꯦꯡ ꯇꯥꯃꯤꯟꯅꯁꯤ ꯃꯌꯥꯝꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯅꯨꯡꯁꯤꯕꯤꯌꯨ Thank you for watching mayam video asibu enjoy tawbiragadi like tawbiramu amadi subscribe tawbiramu makha tana adum support tawbiyu ai makha tab content adum hapkacharake mathangi video da ong thengnarasi thank you for watching stay safe stay strong